ꯅꯤꯡꯊꯧ ꯊꯣꯡꯉꯝꯕ ꯑꯗꯨ ꯂꯥꯟ ꯑꯗꯨꯕꯨ ꯍꯧꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯗ ꯃꯈꯨꯠ ꯊꯥꯡꯒꯠꯂꯗꯨꯅ ꯁꯦꯝ ꯁꯥꯟꯗꯨꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯕꯂꯀꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯀꯥꯅꯤꯁꯀꯔꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯑꯃꯗ ꯂꯥꯟ ꯑꯗꯨꯕꯨ ꯆꯪꯁꯤꯟꯅꯕ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯈꯣꯡꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯀꯩ ꯑꯅꯤꯃꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯆꯪꯁꯤꯟꯅꯔꯛꯂꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯟꯊꯦꯡꯅꯔꯛꯄ ꯑꯁꯤꯗ ꯃꯩꯇ꯭ꯔꯄꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯕꯂꯀꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯐꯖꯅ ꯍꯥꯠꯂꯝꯃꯤ꯫ ꯕꯂꯀꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯩꯇ꯭ꯔꯄꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯗ ꯄꯥꯛꯅ ꯍꯦꯟꯖꯟꯕ ꯉꯝꯃꯝꯗꯦ꯫ ꯕꯂꯀꯥꯒꯤ ꯅꯤꯡꯊꯧ ꯀꯥꯅꯤꯁꯀꯔꯅ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯍꯥꯠꯂꯛꯄ ꯑꯁꯤ ꯎꯕꯗ ꯁꯥꯎꯔꯗꯨꯅ ꯃꯁꯥ ꯌꯥꯎꯅ ꯂꯩꯍꯧꯔꯤꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯒ ꯆꯪꯁꯤꯜꯂꯛꯂꯒ ꯌꯥꯎꯁꯤꯜꯂꯛꯂꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯊꯣꯡꯉꯝꯕ ꯉꯥꯟꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯥꯏꯀꯩ ꯑꯃꯃꯝꯗ ꯍꯥꯏꯗꯣꯛꯅꯗꯨꯅ ꯕꯂꯀꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯊꯥꯡ ꯌꯥꯅꯔꯗꯨꯅ ꯐꯖꯅ ꯍꯥꯠꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯂꯩꯃꯔꯦꯝꯕꯤ ꯆꯅꯨ ꯍꯣꯏ ꯃꯈꯣꯏ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯅꯨꯄꯤꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯂꯥꯟꯐꯝ ꯃꯅꯨꯡ ꯑꯁꯤꯗꯗꯤ ꯃꯊꯧꯅꯥ ꯄꯨꯊꯣꯛꯂꯗꯨꯅ ꯕꯂꯀꯥꯒꯤ ꯅꯨꯄꯥ ꯂꯥꯟꯃꯤꯁꯤꯡꯒ ꯊꯥꯡ ꯌꯥꯟꯊꯠꯅꯔꯝꯃꯤ꯫ ꯏꯇꯥꯂꯦꯝꯕꯤ, ꯅꯃꯤꯠ ꯅꯅꯥ ꯁꯤꯡꯉꯨ꯫ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡ ꯌꯥꯝꯃꯟꯕꯅ ꯌꯦꯛꯅꯕꯒꯤ ꯊꯥꯡꯁꯥꯡ ꯌꯧꯁꯤꯜꯂꯛꯀꯅꯤ ꯅꯁꯥꯗ ꯏꯇꯥ꯫ ꯍꯣꯏ ꯏꯇꯥ ꯂꯨꯆꯤꯡꯕꯤ, ꯅꯇꯥ ꯈꯪꯏ꯫ ꯏꯇꯥꯁꯨ ꯆꯦꯛꯁꯤꯜꯂꯨ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯊꯥꯡ ꯌꯥꯅꯕ ꯑꯁꯤꯗ ꯂꯦꯝꯕꯤ ꯑꯗꯨ ꯈꯪꯍꯧꯗꯅ ꯅꯥꯀꯜꯗꯒꯤ ꯃꯁꯥ ꯃꯎ ꯐꯕ ꯅꯨꯄꯥ ꯑꯃꯅ ꯊꯥꯡ ꯌꯥꯟꯁꯤꯜꯂꯛꯄ ꯉꯥꯛꯄꯗ ꯃꯍꯥꯛꯀꯤ ꯆꯦꯡꯒꯣꯏ ꯑꯗꯨꯒ ꯄꯨꯟꯅ ꯈꯨꯔꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯀꯨꯟꯊꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯆꯅꯨ ꯑꯗꯨ ꯏꯇꯥ ꯍꯥꯏꯅ ꯂꯥꯎꯔꯒ ꯆꯦꯟꯁꯤꯜꯂꯛꯂꯗꯨꯅ ꯃꯁꯥ ꯃꯎ ꯐꯕ ꯅꯨꯄꯥꯗꯨꯒꯤ ꯃꯊꯛꯇ ꯆꯣꯡꯁꯜꯂꯒ ꯊꯥꯡ ꯌꯥꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯥꯂꯦꯝꯕꯤꯕꯨ ꯍꯧꯒꯠꯂꯝꯃꯤ꯫ ꯏꯇꯥ ꯍꯧꯒꯠꯂꯣ꯫ ꯈꯣꯡꯂꯩ ꯊꯨꯅ ꯅꯄꯥ ꯃꯄꯥꯡꯒꯜ ꯀꯟꯕ ꯑꯁꯦ ꯏꯕꯥꯅꯤ ꯆꯪꯗꯅ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕꯤ ꯍꯧꯒꯠꯂꯛꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯃꯁꯥ ꯐꯕ ꯅꯨꯄꯥ ꯑꯗꯨꯒ ꯐꯖꯅ ꯊꯥꯡ ꯌꯥꯟꯊꯠꯅꯔꯝꯃꯤ꯫ ꯆꯅꯨ, ꯂꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯃꯇꯝ ꯑꯃꯒꯤ ꯂꯩꯁꯥꯔꯤꯉꯩꯗ ꯍꯩꯁꯤꯡꯕ ꯁꯔꯤꯠ ꯁꯔꯥꯛꯀꯤ ꯃꯍꯩ ꯑꯗꯨꯕꯨ ꯎꯠꯊꯣꯔꯛꯂꯗꯨꯅ ꯊꯥꯡ ꯌꯥꯅꯔꯛꯄꯅ ꯅꯨꯄꯥ ꯑꯗꯨ ꯃꯄꯥꯡꯒꯜ ꯐꯅ ꯀꯜꯂꯕꯁꯨ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯂꯥꯛꯆꯕ ꯍꯦꯟꯖꯟꯕ ꯉꯝꯃꯝꯗꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯌꯥꯅꯔꯕ ꯃꯇꯨꯡ ꯅꯨꯄꯥ ꯑꯗꯨ ꯂꯦꯝꯕꯤꯅ ꯃꯕꯨꯛꯇ ꯊꯥꯡꯅ ꯊꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯅꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯨꯔꯦꯜ ꯀꯛꯂꯒ ꯍꯥꯠꯂꯝꯃꯤ꯫ ꯂꯨꯆꯤꯡꯕꯤ ꯏꯇꯥ, ꯃꯄꯥꯡꯒꯜ ꯀꯟꯕꯅꯤꯅ ꯉꯥꯏꯍꯥꯛꯇꯤ ꯃꯇꯝ ꯆꯪꯏꯅꯦ ꯍꯥꯠꯄꯁꯦ꯫ ꯆꯅꯨꯁꯨ ꯃꯃꯥꯏꯗ ꯏ ꯈꯔ ꯆꯣꯡꯂꯤꯕ ꯑꯗꯨ ꯇꯩꯊꯣꯛꯂꯗꯨꯅ ꯋꯥ ꯉꯥꯡꯉꯛꯂꯝꯃꯤ꯫ ꯍꯣꯏ ꯏꯇꯥ, ꯀꯜꯂꯤ ꯀꯟꯕꯨꯗꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯈꯨꯠꯇ ꯌꯥꯏꯕꯤ ꯑꯁꯦ ꯃꯥꯡꯉꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯥꯟꯊꯦꯡꯅꯔꯤꯕ ꯑꯗꯨ ꯑꯁꯨꯝ ꯀꯣꯏꯅ ꯌꯦꯡꯉꯛꯄꯗ ꯅꯨꯄꯥ ꯂꯥꯟꯃꯤ ꯑꯃꯅ ꯅꯨꯄꯤ ꯂꯥꯟꯃꯤ ꯑꯃꯕꯨ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯒ ꯃꯕꯨꯛꯇ ꯊꯥꯡꯁꯥꯡꯅ ꯊꯤꯜꯂꯒ ꯍꯥꯠꯂꯝꯃꯤ꯫ ꯆꯅꯨ, ꯂꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯗꯨ ꯎꯕꯗꯒꯤ ꯊꯨꯅ ꯆꯦꯟꯁꯤꯜꯂꯗꯨꯅ ꯅꯨꯄꯥ ꯂꯥꯟꯃꯤ ꯑꯗꯨꯕꯨ ꯍꯥꯠꯂꯝꯃꯤ꯫ ꯍꯥꯠꯂꯕ ꯃꯇꯨꯡ ꯑꯁꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯁꯤꯔꯒ ꯇꯥꯔꯤꯕ ꯑꯗꯨꯗ ꯃꯃꯤꯠ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯌꯦꯡꯉꯒ ꯑꯁꯥꯎꯕꯒꯤ ꯁꯛꯇꯝꯒ ꯂꯣꯏꯅꯅ ꯆꯅꯨ ꯑꯗꯨ ꯌꯦꯡꯅꯕ ꯂꯥꯟꯃꯤꯁꯤꯡꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯑꯃꯨꯛ ꯂꯥꯟꯊꯦꯡꯅꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯑꯗꯨꯁꯨ ꯁꯥꯎꯔꯗꯨꯅ ꯃꯇꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯂꯥꯟꯊꯦꯡꯅꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯈꯨꯜ ꯑꯆꯧꯕ ꯃꯅꯨꯡ ꯑꯗꯨꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯟꯊꯦꯡꯅꯔꯝꯗ꯭ꯔꯤ꯫ ꯄꯣꯏꯔꯩ ꯈꯣꯝꯕꯅ ꯃꯆꯥ ꯏꯕꯨꯡꯉꯣ, ꯂꯥꯟꯃꯨꯡꯗꯗꯤ ꯂꯥꯟ ꯍꯧꯈ꯭ꯔꯦ, ꯑꯩꯈꯣꯏ ꯀꯔꯝ ꯇꯧꯁꯤꯒꯦ? ꯑꯉꯝꯕ, ꯂꯥꯟꯕꯨꯡ ꯑꯁꯤꯒꯤ ꯃꯑꯣꯡ ꯑꯁꯦ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯆꯪꯂꯁꯤ꯫ ꯍꯣꯏ ꯃꯆꯥ ꯏꯕꯨꯡꯉꯣ, ꯑꯗꯨꯝꯍꯥꯏꯅ ꯆꯪꯁꯤꯜꯂꯁꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ
ꯃꯅꯤꯡꯂꯣꯝ ꯈꯨꯟꯒꯤ ꯃꯇꯥꯏꯔꯣꯝꯗ ꯃꯤ ꯂꯥꯡꯅꯔꯛꯄ ꯊꯥꯡꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯆꯥ ꯏꯕꯨꯡꯉꯣ, ꯃꯅꯤꯡꯂꯣꯝꯗ ꯌꯦꯛꯅꯕ ꯂꯥꯟꯃꯤꯁꯤꯡ ꯆꯪꯁꯤꯜꯂꯛꯄ ꯃꯥꯜꯂꯤ꯫ ꯑꯉꯝꯕ ꯑꯣꯏꯔꯝꯂꯅꯤ꯫ ꯂꯥꯛꯑꯣ, ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯪꯁꯤꯜꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯑꯗꯨꯕꯨ ꯊꯧꯔꯒ ꯃꯃꯥꯡ ꯊꯥꯅ ꯆꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯇꯩ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯔꯤ ꯃꯔꯤ ꯃꯅꯤꯡꯂꯣꯝꯗ ꯆꯪꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯃꯅꯤꯡꯂꯣꯝ ꯑꯁꯤꯗꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯁꯤ ꯉꯁꯥꯏ ꯕꯂꯛꯀꯥꯒꯤ ꯂꯥꯟꯃꯤ ꯅꯤꯡꯊꯧꯅ ꯇꯦꯡꯒꯣꯜ 10 ꯈꯨꯜ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯍꯟꯈꯤꯕ ꯑꯗꯨ ꯃꯗꯨꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯈꯨꯜ ꯑꯁꯤꯕꯨ ꯐꯥꯎꯔꯒ ꯂꯥꯟꯕꯨꯡ ꯃꯌꯥꯏꯗ ꯆꯪꯁꯤꯜꯂꯛꯅꯕ ꯇꯧꯔꯛꯄꯅꯤ꯫ ꯃꯁꯤꯗ ꯃꯩꯗ꯭ꯔꯄꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯂꯩꯔꯝꯕ ꯑꯗꯨꯗ ꯈꯨꯠ ꯊꯣꯛꯅꯔꯛꯄꯅꯤ꯫ ꯀꯪꯂꯩ ꯉꯥꯛꯄꯗꯨ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯊꯛꯇ ꯇꯣꯡꯉꯒ ꯋꯥꯈꯜ ꯑꯃ ꯈꯜꯂꯕ ꯃꯇꯨꯡ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ: ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯊꯛꯇ ꯇꯣꯡꯂꯤꯕ ꯂꯥꯟꯃꯤꯁꯤꯡ, ꯌꯨꯝꯂꯛꯂꯤꯅ ꯁꯒꯣꯜ ꯊꯛ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯂꯥꯟꯊꯦꯡꯅꯕ ꯌꯥꯔꯔꯣꯏ꯫ ꯂꯥꯟꯃꯤꯁꯤꯡ, ꯅꯈꯣꯏ ꯈꯣꯡꯂꯩ ꯊꯨꯅ ꯀꯨꯝꯊꯅꯔꯣ, ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯔꯁꯤ꯫ ꯃꯍꯩ ꯃꯍꯩ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯊꯛꯇꯒꯤ ꯀꯨꯝꯊꯅꯔꯛꯂꯒ ꯈꯣꯡꯅ ꯆꯪꯁꯤꯜꯂꯗꯨꯅ ꯂꯥꯟꯊꯦꯡꯅꯔꯝꯃꯤ꯫ ꯈꯨꯜ ꯃꯅꯨꯡꯒꯤ ꯂꯥꯟꯐꯝ ꯑꯁꯤꯁꯨ ꯑꯉꯛꯄ ꯐꯪꯅ ꯂꯥꯟꯊꯦꯡꯅꯔꯤꯕꯅꯤ꯫ ꯇꯁꯦꯡꯕ ꯂꯥꯟꯐꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯕꯂꯛꯀꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯅꯣꯡꯁꯥ ꯂꯥꯟꯃꯤꯗꯒꯤ ꯃꯁꯤꯡ ꯍꯦꯟꯕꯅꯤꯅ ꯑꯍꯥꯟꯕꯒꯤ ꯈꯔꯗꯤ ꯕꯂꯛꯀꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯥꯛꯆꯅ ꯇꯛꯁꯤꯜꯂꯛꯂꯒ ꯈꯨꯜ ꯃꯌꯥꯏ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯁꯥ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯁꯤꯕꯃꯛ ꯌꯥꯎꯗꯕꯁꯨ ꯑꯁꯣꯛꯄ ꯈꯔ ꯃꯈꯩꯗꯤ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯀꯪꯂꯩ ꯉꯥꯛꯄ ꯑꯗꯨꯅ ꯄꯣꯏꯔꯩ ꯈꯣꯝꯕꯅ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯎꯁꯟꯅꯅꯕ ꯏꯪꯒꯤꯠ ꯇꯧꯔꯛꯂꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯄꯣꯏꯔꯩ ꯈꯣꯝꯕ ꯃꯈꯣꯏ ꯑꯗꯨ ꯖꯔ ꯖꯔ ꯄꯨꯁꯤꯜꯂꯛꯂꯗꯨꯅ ꯂꯥꯟꯊꯦꯡꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯁꯜꯂꯒ ꯂꯥꯟꯊꯦꯡꯅꯔꯛꯄ ꯑꯁꯤꯗꯒꯤ ꯕꯂꯛꯀꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯂꯒ ꯈꯨꯠ ꯊꯥꯔꯛꯄ ꯉꯝꯃꯝꯈꯤꯗꯦ꯫ ꯈꯨꯠ ꯊꯥꯕ ꯆꯪꯂꯛꯄ ꯂꯥꯟꯃꯤꯁꯤꯡ ꯂꯣꯏꯅ ꯁꯤꯔꯝꯃꯤ꯫ ꯀꯪꯂꯩ ꯉꯥꯛꯄ ꯑꯃꯗꯤ ꯄꯣꯏꯔꯩ ꯈꯣꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯃꯃꯥꯡ ꯊꯥꯔꯒ ꯃꯥꯌꯣꯛꯅꯔꯤ꯫ ꯎꯁꯤꯠꯇꯕ! ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯕꯨ ꯅꯈꯣꯏꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯕ! ꯑꯗꯨꯗꯤ ꯅꯉꯛꯁꯤ ꯆꯠꯂꯣ! ꯃꯆꯥ ꯏꯕꯨꯡꯉꯣ, ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯩꯈꯣꯏꯔꯣꯝꯗ ꯑꯅꯝꯕꯅ ꯆꯪꯁꯤꯜꯂꯛꯑꯦ꯫ ꯑꯉꯝꯕ, ꯑꯩ ꯈꯪꯉꯦ꯫ ꯆꯪꯁꯤꯜꯂꯛꯆꯅꯨ ꯃꯈꯣꯏ꯫ ꯆꯪꯁꯤꯜꯂꯛꯂꯤꯕ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯁꯤꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯉꯝꯕ꯫ ꯆꯪꯁꯤꯜꯂꯛꯆꯅꯨ꯫ ꯃꯥꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣ, ꯍꯥꯠꯇꯣꯛꯀꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯁꯥ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯑꯀꯤꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯛꯄ ꯑꯁꯤꯗ ꯕꯂꯛꯀꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯅꯝꯕꯅ ꯁꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯌꯥꯝꯈ꯭ꯔꯕ ꯕꯂꯛꯀꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯌꯦꯡ ꯑꯁꯨꯝ ꯇꯥꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯈꯔꯇꯃꯛ ꯉꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯈꯔꯇꯃꯛ ꯉꯥꯏꯁꯤꯜꯂꯛꯄ ꯑꯁꯤꯗ ꯃꯍꯩ ꯃꯍꯩ ꯆꯦꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯆꯦꯟꯈꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯅꯣꯡꯁꯥ ꯂꯥꯟꯃꯤꯁꯤꯡꯅ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯊꯧꯔꯒ ꯇꯥꯟꯅꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯇꯦꯜꯅ ꯀꯥꯞꯇꯨꯅꯁꯨ ꯍꯥꯠꯂꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯈꯨꯜ ꯃꯅꯨꯡꯗ ꯆꯪꯉꯛꯄ ꯕꯂꯛꯀꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯅꯣꯡꯁꯥ ꯂꯥꯟꯃꯤꯁꯤꯡꯅ ꯂꯣꯏꯅ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯃꯆꯥ ꯏꯕꯨꯡꯉꯣ, ꯈꯨꯜ ꯃꯅꯨꯡꯒꯤ ꯌꯦꯛꯅꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯂꯣꯏꯈ꯭ꯔꯦ ꯑꯉꯝꯕ꯫ ꯂꯩꯇ꯭ꯔꯦ ꯑꯉꯝꯕ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯥꯟꯕꯨꯡ ꯑꯆꯧꯕꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯁꯣꯛꯅꯔꯁꯤ꯫ ꯍꯣꯏ ꯃꯆꯥ ꯏꯕꯨꯡꯉꯣ, ꯃꯗꯨꯅ ꯐꯔꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏ ꯂꯥꯛꯄ ꯉꯥꯏꯕꯗ ꯁꯣꯏꯗꯅ ꯋꯥꯔꯝꯕꯅꯤ꯫ ꯍꯣꯏ ꯑꯉꯝꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯇꯣꯡꯈꯠꯂꯗꯨꯅ ꯊꯧꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯇꯩ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯇꯣꯡꯂꯗꯨꯅ ꯈꯨꯜ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯊꯧꯗꯣꯛꯅꯈꯤꯔꯝꯃꯤ꯫ ꯂꯥꯟꯕꯨꯡ ꯃꯌꯥꯏꯗꯅ ꯃꯥꯏꯀꯩ ꯑꯅꯤꯃꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯤꯕ ꯑꯗꯨꯅ ꯃꯥꯏꯀꯩ ꯑꯅꯤꯃꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯐꯖꯅ ꯁꯤꯅꯔꯝꯃꯤ꯫ ꯕꯂꯛꯀꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯐꯅ ꯌꯥꯝꯂꯕꯁꯨ ꯃꯩꯇ꯭ꯔꯄꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯍꯩꯁꯤꯡꯅ ꯂꯥꯟ ꯁꯣꯛꯅꯕ ꯑꯁꯤꯗ ꯕꯂꯛꯀꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯍꯧꯖꯤꯛꯇꯤ ꯇꯪꯈꯥꯏ ꯈꯛꯇꯃꯛ ꯉꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯅꯣꯡꯁꯥ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯊꯧꯖꯤꯜꯂꯛꯂꯒ ꯅꯥꯀꯜꯂꯣꯝꯗꯒꯤ ꯕꯂꯛꯀꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟ ꯇꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯟꯐꯝ ꯑꯁꯤꯗ ꯅꯣꯡꯁꯥ ꯂꯥꯟꯃꯤꯁꯤꯡ ꯌꯥꯎꯁꯤꯜꯂꯛꯄꯗꯒꯤ ꯕꯂꯛꯀꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯖꯔ ꯖꯔ ꯃꯌꯦꯡ ꯇꯥꯔꯛꯂꯝꯃꯤ꯫
ꯅꯤꯡꯊꯧ ꯊꯣꯡꯉꯝꯕꯁꯨ ꯇꯟꯖꯥ ꯑꯁꯤꯕꯨ ꯂꯧꯗꯨꯅ ꯃꯅꯥꯛꯇ ꯂꯩꯕ ꯕꯂꯀꯥꯒꯤ ꯂꯥꯟꯃꯤ 4-5 ꯈꯨꯗꯛꯇ ꯍꯥꯠꯂꯒ ꯅꯤꯡꯊꯧ ꯀꯅꯤꯁꯀꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯕꯂꯀꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯀꯅꯤꯁꯀꯔꯁꯨ ꯅꯤꯡꯊꯧ ꯊꯣꯡꯉꯝꯕꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯗꯨ ꯎꯔꯗꯨꯅ ꯃꯍꯥꯛꯁꯨ ꯊꯣꯡꯉꯝꯕꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯆꯪꯁꯤꯟꯅꯔꯛꯄꯅ ꯅꯤꯡꯊꯧ ꯑꯅꯤꯗꯨ ꯊꯦꯡꯅꯔꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯊꯥꯡ ꯌꯥꯟꯅꯔꯛꯂꯝꯃꯤ ꯅꯤꯡꯊꯧ ꯀꯅꯤꯁꯀꯔꯅ ꯊꯣꯡꯉꯝꯕꯒꯤ ꯈꯨꯠꯁꯨ ꯑꯗꯨ ꯇꯟꯖꯥ ꯌꯦꯡꯂꯗꯨꯅ ꯌꯥꯝꯅ ꯍꯩꯅ ꯂꯧ ꯑꯃ ꯇꯧꯔꯗꯨꯅ ꯃꯈꯨꯠꯇꯒꯤ ꯀꯟꯊꯈꯤꯔꯝꯃꯤ ꯊꯣꯡꯉꯝꯕꯁꯨ ꯅꯣꯛꯐꯦꯠꯀ ꯇꯧꯔꯗꯨꯅ ꯅꯤꯡꯊꯧ ꯀꯅꯤꯁꯀꯔꯗ ꯃꯃꯤꯠꯇ ꯌꯦꯡꯂꯗꯨꯅ ꯀꯅꯤꯁꯀꯔꯅ ꯍꯥꯏꯔꯛꯂꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨꯕꯨ ꯍꯩꯅ ꯊꯩꯔꯝꯃꯤ ꯊꯣꯡꯉꯝꯕ ꯃꯈꯨꯠꯇꯒꯤ ꯈꯨꯠꯂꯥꯏ ꯑꯃ ꯇꯥꯈ꯭ꯔꯕꯁꯨ ꯃꯇꯝ ꯑꯃꯒꯤ ꯅꯣꯡꯁꯥꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯝꯂꯤꯕꯅꯤꯅ ꯃꯁꯥꯗ ꯈꯨꯠꯂꯥꯏ ꯂꯣꯏꯅ ꯁꯨꯅ ꯍꯥꯞꯄꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤꯕ ꯊꯥꯡ ꯑꯗꯨꯕꯨ ꯂꯩꯊꯣꯛꯅ ꯃꯁꯥꯗ ꯌꯦꯛꯄꯛꯄ ꯁꯤꯡꯖꯪ ꯃꯆꯥ ꯑꯃꯅꯤ ꯊꯥꯡ ꯃꯆꯥ ꯑꯃꯒ ꯁꯠꯇꯣꯔꯛꯂꯗꯨꯅ ꯑꯃꯨꯛ ꯌꯥꯅꯔꯛꯂꯝꯃꯤ ꯉꯥꯏꯍꯥꯛ ꯌꯥꯅꯔꯕ ꯃꯇꯨꯡ ꯊꯣꯡꯉꯝꯕꯅ ꯂꯥꯛꯆꯔꯗꯨꯅ ꯀꯅꯤꯁꯀꯔꯒꯤ ꯃꯁꯥ ꯁꯤꯟꯕ ꯊꯨꯡꯅ ꯁꯤꯡꯖꯪ ꯃꯆꯥꯗꯨꯅ ꯌꯥꯜꯂꯒ ꯅꯤꯡꯊꯧ ꯀꯅꯤꯁꯀꯔꯒꯤ ꯌꯥꯏꯕꯤ ꯂꯧꯔꯝꯃꯤ ꯕꯂꯀꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯈꯔ ꯍꯤꯡꯍꯧꯔꯤꯕ ꯑꯗꯨ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧꯅ ꯁꯤꯈ꯭ꯔꯕꯅꯤꯅ ꯂꯥꯟꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯗꯨꯅ ꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯅꯈꯤꯔꯝꯃꯤ ꯊꯣꯡꯉꯝꯕꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯏ ꯃꯌꯥꯝ ꯑꯃ ꯇꯩꯔꯒ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯇꯥꯅꯕ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯟꯕ ꯂꯥꯟꯃꯤ ꯇꯥꯟꯅꯔꯅꯨ ꯃꯗꯨꯒꯤ ꯁꯔꯨꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯪꯁꯤꯜꯂꯁꯤ ꯍꯣꯏ ꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯔꯒꯦ ꯊꯣꯡꯉꯝꯕ ꯑꯗꯨ ꯅꯤꯡꯊꯧ ꯀꯅꯤꯁꯀꯔꯅ ꯇꯥꯔꯒ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯪꯁꯤꯜꯂꯒ ꯀꯅꯤꯁꯀꯔꯒꯤ ꯃꯉꯛ ꯑꯗꯨꯕꯨ ꯁꯤꯡꯖꯪ ꯃꯆꯥꯗꯨꯅ ꯆꯣꯞ ꯌꯥꯜꯂꯒ ꯀꯥꯝꯃꯤ ꯑꯗꯨꯒ ꯃꯀꯣꯛ ꯑꯗꯨ ꯄꯨꯔꯛꯂꯒ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯅꯥꯀꯜꯗ ꯊꯧꯔꯤꯅ ꯀꯤꯗꯨꯅ ꯍꯥꯞꯆꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯊꯣꯡꯉꯝꯕ ꯃꯃꯥꯡ ꯊꯥꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯇꯨꯡ ꯏꯟꯅ ꯕꯂꯀꯥꯒꯤ ꯁꯅꯥ ꯀꯣꯅꯨꯡꯂꯣꯝꯗ ꯊꯧꯖꯤꯜꯂꯛꯂꯝꯃꯤ ꯕꯂꯀꯥꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯝꯗꯥꯏꯗ ꯊꯣꯡꯉꯝꯕꯒꯤ ꯌꯥꯊꯪꯗꯒꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯅ ꯇꯦꯟꯖꯩ ꯃꯇꯣꯟꯗ ꯃꯩ ꯊꯥꯔꯒ ꯕꯂꯀꯥꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯀꯥꯞꯁꯜꯂꯗꯨꯅ ꯊꯧꯖꯤꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯕꯂꯀꯥꯒꯤ ꯀꯣꯅꯨꯡꯒꯤ ꯁꯅꯥꯊꯣꯡ ꯑꯆꯧꯕ ꯃꯄꯥꯗ ꯌꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯁꯅꯥꯊꯣꯡ ꯑꯆꯧꯕ ꯑꯗꯨꯗꯤ ꯍꯥꯡꯂꯝꯗꯦ ꯊꯣꯡꯉꯝꯕꯅ ꯅꯨꯡꯁꯥ ꯂꯥꯟꯃꯤꯁꯤꯡ ꯈꯥꯔꯤꯕ ꯐꯛꯂꯥꯡꯁꯤ ꯀꯥꯈꯠꯂꯣ ꯑꯗꯨꯒ ꯁꯅꯥꯊꯣꯡ ꯑꯆꯧꯕ ꯑꯁꯤ ꯍꯥꯡꯗꯣꯔꯛꯎ ꯍꯣꯏ ꯅꯤꯡꯊꯧ ꯀꯥꯈꯠꯂꯒ ꯍꯥꯡꯇꯣꯛꯆꯔꯛꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯇꯦꯜ ꯂꯧꯊꯣꯔꯛꯂꯗꯨꯅ ꯇꯦꯟꯖꯩꯗ ꯊꯧꯔꯤ ꯀꯤꯔꯒ ꯐꯛꯂꯥꯡ ꯈꯥꯔꯤꯕ ꯑꯋꯥꯡꯕ ꯃꯊꯛ ꯑꯗꯨꯗ ꯀꯥꯈꯠꯄ ꯍꯧꯈꯤꯔꯝꯃꯤ ꯈꯪꯍꯧꯗꯦ ꯉꯥꯏꯍꯥꯛꯇꯪꯗ ꯅꯣꯡꯁꯥ ꯂꯥꯟꯃꯤꯁꯤꯡ ꯇꯪꯈꯥꯏ ꯑꯃꯃꯨꯛꯇꯤ ꯀꯥꯈꯠꯂꯗꯨꯅ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯁꯅꯥꯊꯣꯡ ꯑꯆꯧꯕ ꯑꯗꯨꯕꯨ ꯍꯥꯡꯇꯣꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯩꯇ꯭ꯔꯄꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯂꯣꯏꯅ ꯆꯪꯉꯛꯂꯝꯃꯤ ꯊꯣꯡꯉꯝꯕ ꯑꯗꯨ ꯈꯔ ꯑꯋꯥꯡꯕ ꯃꯊꯛ ꯑꯃꯗ ꯂꯦꯞꯂꯒ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯇꯥꯅꯕ ꯂꯥꯎꯔꯛꯂꯝꯃꯤ ꯂꯥꯟꯃꯤꯁꯤꯡ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯕꯂꯀꯥ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯈꯥꯗ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯂꯥꯟ ꯉꯁꯤꯁꯨ ꯃꯥꯏ ꯄꯥꯛꯂꯦ ꯍꯣꯏ ꯅꯤꯡꯊꯧ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯂꯦ ꯑꯗꯨꯅ ngasi konung manung da lairiba sa sing si khara makhai halo adu sa thok kadabni ningthau oina ayaba pirabani ngasi lanpham da pangan thongna puthok laduna yengnaba lami sing hat khibagi mang khiba pangan thongna hankat nabagi damak chagadabani asumna lauthorak pa asida lami sing adusu harauduna langnaraklammi अदु लामी सिंह अयेंग नोंगान मगा लानबुंग मयाइदा अखोइगी लामी सिंह सीरगा लेहौरिबा मसा मसा सिंह असिदगी मखोइ मखोइगी ममिंग थाबा फी मचेत सिंह अदो लौखलकदबनिको हो यंगंबा ननाय अखोइ लोइना मग लखचरक लगे पारे
ꯅꯁꯥꯅ ꯁꯦꯡꯗꯣꯛꯅꯔꯣ ꯑꯗꯨꯒ ꯐꯖꯅ ꯄꯣꯊꯥꯔꯣ ꯉꯁꯤꯗꯤ ꯄꯣꯊꯥꯅꯔꯣ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯃꯅꯥꯏ ꯆꯥꯎꯊꯣꯛꯑꯦ ꯑꯗꯨꯒ ꯄꯨꯜꯂꯗꯨꯅ ꯃꯥꯅ ꯂꯩꯕ ꯌꯥꯕ ꯀꯥ ꯑꯃ ꯌꯦꯡꯕ ꯆꯪꯈꯤꯔꯝꯃꯤ ꯆꯥꯎꯊꯣꯏ ꯐꯖꯅ ꯅꯨꯡꯉꯥꯏꯕ ꯃꯑꯣꯡꯗ ꯇꯨꯝꯐꯝꯒꯗ ꯁꯦꯝꯃꯨꯀꯣ ꯉꯁꯤꯗꯤ ꯑꯩ ꯐꯖꯅ ꯇꯨꯝꯒꯦ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯄꯨꯝꯅꯃꯛ ꯏꯅꯤꯡꯊꯧꯅ ꯅꯨꯡꯉꯥꯏꯅꯕ ꯂꯣꯏꯅ ꯁꯦꯝꯖꯔꯒꯦ ꯇꯧꯔꯣ ꯂꯥꯟꯃꯤꯁꯤꯡ ꯅꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯆꯠꯂꯣ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯅꯤꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯅꯕ ꯑꯃꯨꯛꯇ ꯀꯧꯔꯣ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯈꯣꯏ ꯆꯠꯆꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯟꯃꯤ ꯑꯃꯅ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯂꯥꯟꯃꯤ ꯑꯗꯨꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯀꯪꯂꯩ ꯉꯥꯛꯄ ꯉꯥꯟꯕ ꯃꯈꯣꯏ ꯑꯅꯤ ꯀꯧꯔꯗꯨꯅ ꯂꯥꯛꯂꯝꯃꯤ ꯕꯥꯕꯥ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯅꯈꯣꯏ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯐꯤꯔꯥꯜ ꯄꯥꯏꯍꯜꯂꯕ꯭ꯔꯥ ꯄꯥꯏꯍꯟꯖꯗ꯭ꯔꯤ ꯕꯥꯕꯥ ꯑꯩꯈꯣꯏꯒꯤ ꯐꯤꯔꯥꯜ ꯊꯦꯠꯂꯨꯔꯣ ꯍꯥꯏꯔꯤꯕ꯭ꯔꯥ ꯊꯦꯠꯂꯨꯔꯣ ꯈꯦꯜꯇꯥ ꯂꯩꯕꯥꯛꯇ ꯊꯦꯠꯂꯨꯕ ꯑꯗꯨꯝꯅ ꯊꯦꯠꯂꯨ ꯑꯗꯨꯒ ꯁꯦ ꯃꯁꯤꯅ ꯀꯣꯅꯨꯡꯒꯤ ꯁꯅꯥꯊꯣꯡ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯦꯠꯂꯒ ꯊꯝꯃꯨ ꯕꯥꯕꯥ ꯀꯩꯅꯣ ꯁꯤꯕꯨ ꯐꯤꯅ ꯌꯣꯝꯃꯤꯁꯤꯕꯨ ꯏꯒ ꯌꯥꯝ ꯇꯩꯅꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯀꯣꯛ ꯑꯗꯨꯒ ꯀꯪꯂꯩ ꯐꯤꯔꯥꯜ ꯊꯦꯠꯄ ꯂꯣꯏꯔꯒ ꯂꯥꯟꯃꯤ ꯑꯁꯣꯛꯄꯁꯤꯡꯗꯣ ꯈꯔ ꯌꯦꯡꯁꯤꯜꯂꯝꯃꯨ ꯑꯁꯨꯝꯅ ꯀꯪꯂꯩ ꯉꯥꯛꯄ ꯉꯥꯟꯕ ꯃꯈꯣꯏ ꯑꯅꯤꯗꯣ ꯕꯥꯂꯀꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯀꯣꯛ ꯑꯗꯨ ꯄꯨꯔꯒ ꯊꯣꯛꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯑꯅꯝꯕꯅ ꯃꯥꯒꯤ ꯊꯣꯛꯄ ꯏ ꯅꯨꯡ ꯇꯩꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯇꯩꯊꯣꯛꯄ ꯆꯥꯝꯊꯣꯛꯄ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯔꯗꯨꯅ ꯃꯊꯧ ꯇꯧꯅꯔꯝꯃꯤ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯁꯥ ꯁꯟ ꯍꯥꯃꯦꯡꯅꯆꯤꯡꯕ ꯍꯥꯠꯂꯕ ꯃꯇꯨꯡ ꯃꯀꯛ ꯀꯛꯂꯗꯨꯅ ꯌꯥꯏꯅꯕ ꯈꯔ ꯑꯃꯅ ꯊꯣꯡꯉꯝꯃꯤ ꯏꯇꯥꯂꯦꯝꯕꯤ ꯂꯣꯏꯗ꯭ꯔꯤꯕ ꯐꯤ ꯍꯣꯡꯗꯣꯛꯄ ꯊꯨꯔꯣ ꯅꯨꯄꯥ ꯂꯥꯟꯃꯤꯁꯤꯡꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯔꯕꯗꯤ ꯄꯥꯡꯉꯨꯔꯁꯦ ꯍꯣ ꯂꯣꯏꯔꯦ ꯏꯇꯥ ꯂꯨꯆꯤꯡꯕꯤ ꯀꯗꯥꯏ ꯑꯩꯈꯣꯏ ꯅꯨꯄꯤ ꯂꯥꯟꯃꯤꯁꯤꯡ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯂꯥꯛꯀꯅꯤ ꯈꯔ ꯄꯨꯈꯤꯗꯣꯏꯅꯤ ꯅꯈꯣꯏ ꯇꯥꯕ꯭ꯔꯥ ꯅꯨꯄꯤ ꯂꯥꯟꯃꯤꯁꯤꯡ ꯅꯈꯣꯏ ꯈꯔ ꯂꯥꯛꯑꯣ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯄꯁꯤꯗ ꯌꯥꯎꯔꯨꯁꯤ ꯍꯣꯏ ꯅꯅꯥꯏ ꯑꯩꯈꯣꯏ ꯈꯔꯁꯨ ꯂꯩꯖꯔꯦ ꯂꯨꯆꯤꯡꯕꯤ ꯆꯠꯄ ꯌꯥꯔꯅꯤ ꯑꯩꯈꯣꯏꯁꯨ ꯂꯣꯏꯖꯔꯦ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯊꯣꯛꯑꯁꯤ ꯏꯇꯥꯂꯦꯝꯕꯤ ꯊꯣꯛꯑꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯨꯄꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯂꯩꯃꯔꯦꯝꯕꯤ ꯆꯅꯨꯒ ꯂꯣꯏꯅꯅ ꯊꯣꯛꯈꯤꯔꯝꯃꯤ ꯅꯨꯄꯥ ꯂꯥꯟꯃꯤꯁꯤꯡꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯅꯨ ꯃꯈꯣꯏ ꯅꯨꯄꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯆꯪꯉꯛꯂꯝꯃꯤ ꯆꯥꯛ ꯊꯣꯡꯂꯤꯕ ꯅꯨꯄꯥ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯩꯃꯔꯦꯝꯕꯤ ꯆꯅꯨ ꯂꯥꯛꯄ ꯑꯁꯤꯗ ꯃꯉꯛ ꯅꯣꯂꯞ ꯇꯧꯔꯒ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯛꯂꯝꯃꯤ ꯆꯅꯨꯁꯨ ꯅꯨꯄꯥ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯐꯥꯒꯤ ꯇꯧꯔꯝꯃꯤ ꯌꯥꯔꯦ ꯂꯥꯟꯃꯤꯁꯤꯡ ꯅꯉꯛꯇꯣ ꯅꯣꯟꯈꯠꯅꯔꯣ ꯆꯥꯛ ꯍꯦꯟꯖꯥꯡꯗ ꯑꯃꯨꯛ ꯅꯥꯇꯣꯟꯗꯒꯤ ꯃꯍꯤ ꯀꯦꯟꯈꯤꯒꯅꯤ ꯂꯨꯆꯤꯡꯕꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯃꯍꯤꯒꯗꯣ ꯇꯥꯔꯛꯑꯁꯨ ꯈꯨꯅꯝꯅ ꯇꯩꯊꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ ꯈꯨꯅꯝꯅ ꯇꯩꯊꯣꯛꯀꯦꯔꯥ ꯆꯤꯡꯈꯠꯀꯦꯔꯥ ꯀꯥꯝꯊꯣꯛꯀꯦꯔꯥ ꯑꯃꯗꯤ ꯇꯧ ꯆꯥꯛ ꯍꯦꯟꯖꯥꯡꯗꯗꯤ ꯇꯥꯍꯟꯒꯅꯨ ꯍꯣꯔꯦꯟ ꯊꯨꯝ ꯅꯦꯕ ꯇꯥꯈ꯭ꯔꯗꯤ ꯐꯒꯅꯤ ꯂꯨꯆꯤꯡꯕꯤ ꯅꯅꯥꯏ ꯑꯩꯈꯣꯏ ꯇꯥꯍꯟꯖꯔꯣꯏꯗꯣ ꯏꯇꯥ ꯂꯨꯆꯤꯡꯕꯤ ꯍꯧꯖꯤꯛꯄꯨ ꯀꯥꯏꯗꯒꯤ ꯅꯞꯁꯣꯗꯧꯔꯤꯒꯦ ꯀꯥꯂꯦꯟꯁꯤꯗ ꯐꯥꯒꯤꯗꯤ ꯏꯇꯥꯁꯨ ꯌꯥꯏ ꯌꯥꯕꯅꯦ ꯅꯣꯏ ꯇꯥꯗ ꯂꯦꯝꯕ ꯈꯥꯒꯦꯝꯕ ꯍꯣꯏꯅꯗꯤ ꯍꯦꯜꯂꯝꯃꯣꯏ ꯑꯗꯨ ꯂꯨꯆꯤꯡꯕꯤ ꯑꯄꯥꯝꯕ ꯃꯊꯦꯜ ꯑꯃꯇꯪ ꯍꯥꯏꯕꯤꯔꯝꯃꯣꯗꯅ ꯅꯅꯥꯏ ꯑꯩꯈꯣꯏ ꯍꯥꯎꯅꯅꯕ ꯊꯣꯡꯉꯒ ꯄꯤꯖꯔꯛꯂꯒꯦ ꯌꯥꯔꯅꯤꯗ ꯂꯥꯟꯃꯤꯁꯤꯡ ꯑꯩꯒꯤꯗꯤ ꯅꯣꯏꯅ ꯍꯥꯎꯔꯦꯅ ꯈꯜꯂꯒ ꯊꯣꯡꯕꯗꯣ ꯑꯗꯨꯅ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯣ ꯅꯈꯣꯏ ꯀꯔꯤ ꯁꯦꯝꯕ ꯁꯥꯒꯗꯕ ꯂꯩꯔꯤꯒꯦ ꯂꯩꯔꯗꯤ ꯅꯨꯄꯤ ꯂꯥꯟꯃꯤ ꯈꯔꯅ ꯃꯇꯦꯡ ꯄꯥꯡꯍꯟꯒꯦ ꯂꯨꯆꯤꯡꯕꯤ ꯈꯔꯕꯨꯗꯤ ꯂꯩ ꯑꯗꯣ ꯃꯈꯣꯏ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯔꯅꯤꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯦꯝꯖꯔꯒꯦ
ꯌꯥꯔꯣꯏ ꯃꯗꯨ ꯅꯨꯄꯤ ꯂꯥꯟꯃꯤ 10ꯁꯦ ꯊꯝꯃꯝꯃꯒꯦ ꯑꯍꯦꯟꯕ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯗꯨꯒ ꯑꯃꯅ ꯅꯈꯣꯏ ꯅꯨꯄꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯀꯥ ꯍꯦꯟꯅ ꯂꯥꯛꯅꯅꯨꯀꯣ ꯂꯤꯆꯩ ꯃꯔꯨ ꯍꯥꯎꯕꯅꯤ ꯍꯣꯏ ꯍꯣꯏ ꯂꯨꯆꯤꯡꯕꯤ ꯅꯅꯥ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯖꯩꯗꯣ ꯑꯁꯨꯝꯅ ꯆꯅꯨꯅ ꯅꯨꯄꯤ ꯂꯥꯟꯃꯤ 10ꯗꯒꯤ ꯍꯦꯟꯅ ꯊꯝꯃꯝꯃꯒ ꯁꯥ ꯌꯥꯏꯕꯝ ꯂꯣꯝꯗ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ ꯁꯥ ꯌꯥꯏꯔꯒ ꯄꯔꯦꯡ ꯑꯣꯏꯅ ꯐꯝꯃꯒ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯅꯨ ꯂꯦꯝꯕꯤ ꯃꯈꯣꯏ ꯅꯨꯄꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯆꯪꯉꯛꯂꯗꯨꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯀꯪꯂꯩ ꯉꯥꯛꯄ ꯉꯥꯟꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯝꯃꯤ ꯑꯁ ꯏꯃꯥ ꯋꯥꯗ꯭ꯔꯣ ꯐꯖꯅ ꯍꯤꯞꯄꯒ ꯄꯣꯊꯥꯔꯨꯒꯦꯗꯤ ꯅꯤꯡꯗꯦ ꯑꯃꯨꯛ ꯅꯨꯄꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯄꯨꯊꯣꯔꯛꯑꯒ ꯊꯣꯛꯂꯛꯏꯕꯅꯦꯕ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯍꯣ ꯆꯥꯛ ꯊꯣꯡꯕꯁꯤꯡꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯗ ꯁꯣꯝꯗ ꯑꯃꯨꯛ ꯆꯪꯉꯛꯄꯅꯤ ꯑꯗꯣ ꯏꯃꯥꯅ ꯁꯤꯗ ꯊꯣꯛꯂꯛꯑꯁꯨ ꯅꯨꯄꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯗꯤ ꯄꯣꯊꯥꯍꯜꯂꯝꯃꯨ ꯌꯥꯗ꯭ꯔꯣ ꯋꯥꯔꯝꯒꯅꯤ ꯉꯁꯤꯗꯤ ꯃꯣꯏ 이마수 강이다. 아드다 숨 농아이다보기 부토록보니. 그야ම් 꾸이리 야이리부시나. 꾸능무능들 레리부사나. 그야ම් 하라바. 이닝타오 짜바딩 헥 왓키니다 아두가 사디 란미 마얌 싱아세 먹고 짜바 꼬나나바 아이코이나 아둠 하차레 이닝타오 아도 사선부 그야ම් 레리게. 카라 아둠 레호리데 이닝타오 खरा थमौरीदो फरबनी अदो कंगलै अंगम पोइरे नखोइना खुल मनुंग मदुदगी ngасai tholokpa yam tappidubu karigino aikoina nanung mayaida lan soknari dubu nokoibu yengdrabane iningthau nana aikoina tholokpa thengbagi maramdi khul manungdasu leibak asigi lamishing panayamna chasilakpadagi mokoi lan soknakibani Oh, adugi oire. Mokoi sunakaldagi lona lan changchalangnaba lalong yali boy. Ado changchalakliba lamising adubu noidagi hena yamro. Iningthau aikoidagi tangkai mo hena laamganido. Adude unthokna yamna lakpa janine. Adubo nongsalam yi khutta loigrabani ko. Yam khraba lamisingda. Hoi iningthau नौसाला मिसिंगा लोइनि लोसिनजगरे येकनाबुई लामी मयाम अदो लोइसलाबा मतुंग मजा इबुंगोगा आइखोइ मयाम अमुक लानबुंग मयाय दुदा चंगसिनजरकपने निंगथौ आइखोइ नोइना चंगसलकपदो कयादि हराउग्रे लानदु कुइना सोकनगदबनिना थुना लोसिनिंगबना कयादि नुंगाइखिद्रे इनिंगथौ लाइबाकसिगी निंगथौगा खुथोकनाबदुबु ꯏꯅ ꯊꯣꯛꯅꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯁꯠ ꯂꯥꯎꯅ ꯂꯣꯏꯁꯤꯟꯈꯤꯕ ꯌꯥꯕꯗꯨꯗ ꯃꯃꯥꯂꯩ ꯃꯔꯦꯝꯕꯤ ꯍꯦꯛꯇ ꯂꯣꯏꯁꯤꯟꯕ ꯌꯥꯄꯣꯠꯇꯦꯅꯦ ꯃꯍꯥꯛꯁꯨ ꯅꯤꯡꯊꯧ ꯑꯃꯅꯤꯅ ꯂꯥꯟ ꯐꯖꯅ ꯍꯩꯅꯦ ꯑꯗꯨꯅ ꯍꯦꯛꯇ ꯂꯣꯏꯁꯤꯟꯕ ꯌꯥꯗꯗꯅ ꯇꯧꯔꯤꯕꯅꯤ ꯑꯩꯅ ꯂꯣꯏꯁꯤꯟꯒꯦꯅ ꯇꯧꯒꯅꯤ ꯃꯥꯅ ꯍꯦꯛꯇ ꯉꯥꯛꯊꯣꯔꯛꯀꯅꯤ ꯏꯅꯤꯡꯊꯧ ꯃꯁꯥ ꯃꯎ ꯐꯕꯗꯨꯗ ꯏꯅꯤꯡꯊꯧꯅ ꯂꯥꯛꯆꯕ ꯉꯝꯗꯕ ꯃꯥꯜꯂꯤꯗ 이씨 ꯈꯪꯕꯤꯔꯦꯗ मसा मौ फरबसु अइन हाट्रब नत्रो अदुबुदी इनिंगथौना खुलाई मसिंग सुना हैबा नसादा खुलाई मसिंग सुना यावबदुदा ngamiबने पाबगा इमागा की वादा ngahaktung lepoda nasa wamata hangjegi ngasai si lebaga sigi senapati da mahak pu kanaga mayokna khigi natraga mahak pu hatkibra तामसो अइना लेबा असिगे सेनापति दो लुरेल कलगा येबी थवाई लौग्रे इनाउना लेबाक अमगी सेनापति हातपु ngamba haibase yamada nangbu yamna thagane अइखोइगी मजाइबु अनिदि खिलता लेबा का बलका लेबा सिगे सेनापति अनिसे येनरगा अममंगा हालिको नते हाइनरगा हातप्रो अइखोइगी इतोन तोन थिंगी वहंगसिदि ओनथोकना फजख्रेदा तोन सिदि अइखोइना थेंनबा खुद थोकनरगा हातपनिदा मानदेबो हाइनबा माली कंगले अइखोइगी लानमीबो असोकपन क्याम यावगे बाबा नसाना सुम येंगजेबदा अइखोइगी लानमीसे खरा यामनादि असोकपन मदुम यावरे अदुदे
ꯃꯊꯪꯒꯤ ꯂꯩꯕꯥꯛꯇ ꯂꯥꯟ ꯇꯥꯁꯟꯕ ꯆꯪꯕ ꯑꯁꯤ ꯊꯨꯅꯗꯤ ꯌꯥꯔꯣꯏꯗꯧꯔꯤꯅꯦ ꯑꯁꯣꯛꯄ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯐꯒꯠꯍꯟꯗ꯭ꯔꯕꯗꯤ ꯌꯥꯒꯗꯕ ꯃꯥꯟꯗꯦ ꯍꯣꯏ ꯕꯥꯕꯥ ꯅꯆꯥꯅꯁꯨ ꯃꯗꯨꯒꯨꯝ ꯈꯟꯖꯔꯝꯂꯤꯕꯅꯤ ꯑꯁꯣꯛꯄ ꯂꯥꯟꯃꯤꯁꯤꯡ ꯑꯁꯦ ꯃꯈꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯐꯒꯠꯅꯕ ꯍꯣꯠꯅꯕꯗ ꯊꯥꯕꯨꯝ ꯑꯃ ꯑꯅꯤꯗꯤ ꯑꯗꯨꯝ ꯆꯪꯒꯗꯕ ꯃꯥꯜꯂꯤ ꯃꯗꯨꯅ ꯆꯪꯒꯅꯤ ꯍꯌꯦꯡ ꯑꯌꯨꯛ ꯑꯝꯇ ꯌꯦꯡꯁꯤꯜꯂꯨꯕ ꯇꯥꯔꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯇꯧꯁꯤꯒꯦꯗꯣ ꯋꯥꯔꯦꯞ ꯂꯧꯔꯒꯦ ꯍꯣꯏ ꯕꯥꯕꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅ ꯐꯔꯅꯤ